ꯇꯧꯁꯜꯂꯨ ꯁꯝꯇ ꯃꯌꯥꯝ ꯉꯁꯤꯗꯤꯅꯦ ꯍꯥꯏꯗꯤ ꯂꯕꯨꯛꯇ ꯊꯣꯛꯎꯒꯦꯅ ꯑꯉꯥꯡꯁꯦ ꯄꯨꯔ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯝ ꯏꯕꯥꯅꯤꯈꯛ ꯌꯨꯝꯗ ꯂꯩꯕꯗꯣ ꯇꯧꯕꯝ ꯈꯪꯗꯦꯅ ꯑꯗꯨꯝ ꯃꯃꯥ ꯍꯣꯏꯁꯨ ꯂꯕꯨꯛ ꯆꯠꯈꯤꯕꯅꯤꯅ ꯃꯣꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯌꯦꯡꯕ ꯆꯠꯂꯨꯁꯦꯅ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯌꯨꯝ ꯃꯃꯥꯡꯗ ꯍꯤꯡꯒꯣꯜ ꯂꯕꯨꯛ ꯉꯥꯛꯇ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯃꯅꯤꯡꯗ ꯎꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯒꯤ ꯃꯃꯥꯡꯗ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯈꯟꯕ ꯑꯗꯨꯅꯦꯕ ꯀꯩꯗꯧꯔꯒꯦ ꯇꯨꯝꯃꯕꯣ ꯁꯨꯝ ꯌꯦꯡꯉꯣ ꯑꯗꯨ ꯍꯩꯃꯥ ꯏꯀꯥꯏꯔꯤ ꯑꯉꯥꯡꯁꯤ ꯏꯀꯥꯏꯔꯤ ꯆꯠꯇꯣ ꯇꯨ ꯁꯨꯝ ꯌꯦꯡꯉꯛꯑꯣ ꯀꯩꯗꯧꯔꯕ ꯏꯀꯥꯏꯔꯤꯕ ꯑꯗꯨꯗꯤ ꯈꯨꯌꯨꯝ ꯂꯩꯍꯧꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯂꯧꯕꯨꯛꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯨꯝ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯍꯤꯡꯒꯣꯜ ꯃꯌꯥꯝ ꯇꯥꯕꯅꯤꯅ ꯍꯤꯡꯒꯣꯜꯁꯨ ꯑꯗꯨꯝ ꯅꯛꯑꯦꯕꯀꯣ ꯑꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤꯗꯤ ꯁꯨꯝ ꯌꯦꯡꯉꯣꯁꯦ ꯇꯨꯅꯤꯀꯣ ꯁꯨꯒꯠꯂꯨꯁꯦ ꯑꯝꯇ ꯁꯨꯒꯠꯂꯣ ꯀꯩꯗꯧꯔꯒꯦ ꯁꯨꯒꯠꯂꯣ ꯌꯥꯝ ꯍꯩꯕꯅꯤ ꯃꯁꯦ ꯃꯃꯥ ꯍꯣꯏꯗꯤ ꯃꯃꯥ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯃꯥꯡꯗ ꯀꯣꯕꯤ ꯊꯥꯈꯤꯕꯗꯨꯅꯦꯕ ꯑꯗꯣ ꯀꯣꯕꯤꯗꯣ ꯂꯣꯏꯔꯦ ꯍꯟꯗꯛꯇꯤ ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯦ ꯈꯣꯏꯗꯣꯛꯑꯒ ꯑꯇꯣꯞꯄ ꯄꯣꯠ ꯆꯩ ꯑꯃꯨꯛ ꯊꯥꯖꯤꯜꯂꯅꯤ ꯑꯇꯣꯞꯄ ꯂꯧꯕꯨꯛ ꯃꯐꯝ ꯑꯃꯗꯅꯅꯦ ꯍꯋꯥꯏ ꯀꯔꯤ ꯀꯔꯥ ꯌꯥꯝ ꯊꯥꯕꯅꯦꯕ ꯑꯗꯣ ꯑꯗꯣꯝꯗꯗꯤ ꯍꯥꯏꯗꯤ ꯆꯠꯇ꯭ꯔꯤꯕꯀꯣ ꯆꯠꯂꯀꯥꯟꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯂꯧꯔꯛꯀꯦ ꯆꯠꯇꯣ ꯑꯩ ꯑꯉꯥꯡ ꯂꯧꯕꯨꯛꯇ ꯄꯨ ꯂꯥꯛꯏꯁꯦ ꯑꯣꯏꯃꯥ ꯍꯩꯅꯦꯍꯦ ꯌꯦꯡꯉꯣ ꯃꯃꯥꯗꯤ ꯃꯃꯥꯗꯤ ꯍꯥꯏꯔꯒ ꯂꯩꯔꯦ ꯃꯃꯥ ꯂꯥꯛꯑꯣ ꯌꯥꯝ ꯇꯨ ꯍꯤꯡꯒꯣꯜꯁꯦ ꯍꯥꯏꯗꯤ ꯀꯩꯝ ꯊꯥꯗꯕꯅꯦꯕ ꯍꯟꯗꯛꯇꯤ ꯁꯤ ꯈꯣꯏꯗꯣꯛꯑꯅꯤ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯊꯥꯖꯤꯜꯂꯅꯤ ꯇꯥꯈ꯭ꯔꯕꯣ ꯂꯝꯕ ꯃꯌꯥꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯃꯥ ꯂꯩꯔꯦ ꯃꯌꯥꯝꯀꯣ ꯁ꯭ꯋꯥꯏꯗ ꯀꯣꯕꯤ ꯃꯆꯥ ꯈꯔ ꯂꯩꯕ ꯑꯗꯨꯗꯣ ꯂꯂꯣꯟꯕꯤ ꯃꯆꯥ ꯆꯣꯏꯅ ꯌꯣꯟꯕꯒꯤ ꯂꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯒꯤ ꯈꯔ ꯃꯜꯂꯝꯃꯣꯅ ꯍꯥꯏꯕ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯁꯣꯝꯗ ꯂꯧꯕꯨꯛ ꯆꯠꯄ ꯀꯥꯟꯗ ꯑꯃꯨꯛ ꯅꯝꯃꯛꯀꯦ ꯑꯁꯣꯝꯒꯤ ꯄꯣꯠ ꯆꯩ ꯊꯥꯕꯗꯣ